Anmamaktada Megahertz 90.0 da sandokchariba Singers of the Day ngasigi lanthokchariba thoram mijang tabiriba konjaloina tabiriba pumnampu Surjit Kuman Chana Taram nokchabaga loina nei koknona kurumjari Tamjariba ngasigi Singers of the Day tongan ba saisakpa ani ahum puduna lakchage mem puna saruk yaminasi maruoina tamjariba ngasigi Singers of the Day live chat laibiriba singda hena kudong chaba pijage Hanmamaktada live chat laibiriba kuning makputaram nokchari medam Byzantine ningombam thagachari thorum saruk yabirakpa Loinana Sir Ranabir Wangkim taram nokchari medam Enjimemcha Chachawi Naurem Ibem Hul Pong Jante Kumar Hanana thagachari medam Santi Sanabam Hanana thagachari saruk yabirakpa Laikram Sitaljid Hanana thagachari sarvasu taram nokchari Asigi thorum sida saruk yabirakpa Sanatomba Soren Changbam taram nokchari thorum sida saruk yabirakpa servisu Facebook ta laibiriba kuring makpasu taram nokchari loinana tongan ba platform singda 90.0 WAHONG radio da tabiriba sing hanana thagachari Ichan Sasitar Tonjam Taram Nokchari Sigi Thorum Sida Saruk Yabirakpa Kuring Makpu Hanana Thagachari Sir Suranjoy Koncham Good afternoon sir Taram Nokchari Sigi Thorum Sida Saruk Yabirakpa Loinana Thorum Sigi Ahan Basakpa Puduna Lakshage Ma'am Saruk Yaminasi Sir Robin Meti Kumujam Taram Nokchari Ma'am Same Sabio YouTube The Libiri Basing Saisakpa ma puduna lakchage Nawboy ahan ba saisakpa si Nawboy degi haudozi aduna YouTube ta laibiri basingna Nawboy gi konjal degi sakiba isai ama khanbiraknaba nalukchari Isai Havir Migi Machanuk Shibiu Nuksibi Sir Robin Maitei Kumujam Nahankre Nasi Teng Nariba Ikoisi Isai Anisa Kudol Tamzage Migi Machanuk Shibiu Nuksibi Loinana Nasi Unariba Ikoisi Hariba Isai Anisi Kudol Tamzage Ahan Baisai Migi Machanuk Shibiu Nuksibi Sir Robin Maitei Kumujam na Kanbirak pa Isai ni Kudol Tamzage Loinana ani subay say Laikram Sitaljit Sir na kanbirak pa isay kudol tamzage may ampun na tamin na si ahan bada migi matcha nuksibiu nuksibi Kaya yam na nungsirurab zano mi mazado da tauribzi Kudol tamzari Sir Robin Maitei Kumujam na kanbirak pa isay Nawboy konjal dagi sakiba migi matcha nuksibi wa nuksibi Macha nungsibi o nungsibi Migi macha nungsibi o nungsibi Thamoy masakhang biro Ina tap na thangliba khom thangna Nungsi mai kai pang lasi Panthong tamna satlasi
Migi maca nungsibi o nungsibi Laksa sanulak ning ba yek na tingkang kayasyo aremba ni pumnamak nung shivagi mafamda lepliva khong phang say leng la roi dra upani naning tam na yet piro uri oina nahak na migi maca nungsibi o nungsibi manglan manglingai ai ginakta nairingai di ten tha haloi kai dau nung yom sin kraba kayom ni jet na pun bali pun ni nangi ai ginung siva nong dam bagi khudoli migi maca nungsibi o nungsibi thamoy masak khangbiro ingna tapna thangliba khong thangna nungsi mai kai panglasi panthung tamna chalasi migi maca nungsibi o nungsibi migi maca nungsibi o nungsibi Thank you, Sir Robin Maiti Kumujam yam phajawai sei ama khanbiraktuna pumbabu tahan biramba hanna thagachari loinana thoramasi yani subai sei kurol tamjage sei sibu khanbirakiba Sir Laikram Sitaljit Sir na khanbirakbai sei ni ngasi unari bai khoi sei hayeng na kari thoklagaba yam phajawai sei amani khanbirakliba Sir na su mayam puna taminasi kurol tamjari Sir Laikram Sitaljit ki khanbirakli bai sei kurol tamjari Kamde hayeng na kari thoklagaba tungi punsina kari oi rakani tungi punsina kari oi rakani khalu badano nan kiba khangaude ngasi unariba ai khoshe khangde hayeng na kari thoklagaba
ꯁꯤꯔꯒꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯩꯍꯠꯄꯤꯔꯝꯂꯒ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯣꯛꯂꯤ ꯀꯅꯥꯅ ꯃꯤꯀꯞ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯡꯃ ꯁꯤꯔꯒꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯩꯍꯠꯄꯤꯔꯝꯂꯒ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯣꯛꯂꯤ ꯀꯅꯥꯅ ꯃꯤꯀꯞ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯇꯦꯜꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯆꯧ ꯄꯤꯁꯛ ꯀꯔꯤꯒꯤ ꯊꯝꯕꯤꯔꯝꯂꯤ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ wasak amaga loinana lakhi taibangda khonglang laman singe panthau khonggulige khande bidhina kari amutam ligaba wasak amagaloinana lakhi taibangda khonglang naman singe panthau khonggulige khande bidhina kari amutam ligaba ningjaba kaya se pangbanam ringai chatki dara nungsira khawai mana ngasi unariba aikhoi se khangde hayeng na kari thoklagaba dungi punsina kari oirakani dungi punsina kari oirakani khalubadano nankhiba khanghaude ngasi unariba aikhoi se khangde hayeng na kari thoklagaba hayeng na kari Hanana Thakachari sir Laikram Sitaljit sir na kanbiram baisai mayam puna taminaraba matung live set saruk yabiri basing tenthak na pathok chage Rosni koijim taram nokchari thoram sida saruk yabirakpa Madam Santi Kwantojum Hanana Thakachari thoram saruk yabirakpa Aribam Radha Pyari Thakachari thoram saruk yabirakpa Madam Pia Mangang Sir Mahendra Mutum Madam Santi Kwantojum Madam Rosni koijim once again Thakachari thoram sida saruk yabirakpa Sanatomba Soren Changbam taram nokchari thoram saruk yabirakpa kudingmak
Madam Santi Kontaujum once again. Saruk Yabiri Bukuding Hanana Tagachari, Facebook ta Mug Lakchagi. Saisak Panatraga Saisak Pipu Duna Lakchagi, Mam Naminasi. Rosovati Devi Dikari Mayum, Madam Basutaram Nokchari, Thoramas Saruk Yabirakpa, Gunesori, Raskmari, Madam Ramita Sanasam, Sir Mani Chandra Moirangcha, Taram Nokchari, Rani Balalai Shang Team, Hanana Tagachari, like Ram Sitaljit, once again Tagachari. Susitra Tonjum, Madam Taram Nokchari, Pongjante Kumar, Mabimula Konchum, Sir Suranja Konchum, Sir Ranavi Wangkim, Mani Chandra Moirangcha, once again Tarum, Saruk Yabirakpa, Hanana Tagachari. Madam Tangjamanjana, Taram Nokchari, Ngasiki Thoramasida, Saruk Yabirakpa, Naurem Ichin, Hanana Tagachari, Thoramasida, Saruk Yabirakpa, Isai Fazayana Takirakpa, Hanana Tagachari. Madam Tangjamanjana, Sir Robin Medi Kumujam, Jajobi Naurem Mibem Hal, Hanana Tagachari, Madam Tonaujum Pakpi, say, Sida Tamoi Kai Bigi Moji Tabire, Ichen Naurem Mabem, Devi, Hanana Tagachari, Sir Ranabir. Kuning Magpuana, Tagachari, in a patok of the Sitananta Yarugasu, or within about Mayamda, Nalukchari, Madam Anjali Chingtam, Madam Angie Memta, Tagachari, Rosovati Devi Dikari Mayum, once again Tagachari, Thoramasida Saruk Yabirakpa, Madam Busu, Langlinton Asem, Langlinton, Hanana Tagachari, Madam Angie Memta, Pumnang Putaram Nokchari, Thoramasibu Mapumfan Biriba Kuting Hanana Tagachari. Imabimala Koncham, Rani Laisang Team, Tagachari, Rani Bala Laisang Team, once again. Hanana Tagachari, Thoramasigi Makata Tarakpada, Facebook the Lakchagi, Facebook the Labiri Basing, Sem Savio, Kari Saisak Pasi Kana Pudra Lakshige, Saisak Pio in a Puzarke. Surma Chanugi say Anidang Lokachage, Facebook the Labiri Basing, Surma Chanugi Oiba say, can be Naba Nolukchari. Karan no Taktoba Hajabatare Surma Chanu Facebook Ipuduna Lakchari ba Saisakpi Surma Chanu. Hoji Papa Laktri Ngasi hayeng could take na Fongdoke Kalingai. Madam Nena Gabram na Hankre, Madam Nenagi say Malere, Adugi Matung Tarakpada, Equis I say Yoksung Monday Surmaga Sarananda Anipuna Samina Ribe say, could all thumbs again. Imagi korongan ba meram minahan kre aduna han ba isay kurol tamjagi han ba meram nena kabram na kanbirak ba isay hajabtare ngasi hayeng phongdokke ngasi hayeng khut tek na phongdokke khallingai haimna sayori ba isay Kurol Damzage, Surma Chanugi Ngasi Hayeng. Could take na taking I missing York Tabsunate. Taking I missing low Toki Vodo could do. A lady calendar on doing like 20 go. Kurol Tamzage, Surma Chanugi Konjal Dagi Saki Vaisei, Nasi Hayin Kotekna, Samadon Hariva Filamasigi, Saini, Mambunatamina Kurol Tamjari. Say Sibu can be Ragliba, Madam Nena Gabambam, Kurol Tamjari.
के खल्लिङै होइखिदरा पाखचै लम्लाङ्बिकनागी ngasi hayengko tekna fungdongke khaliŋै oikhidara pakhachai lamlambikanagi yengsinada tumin nusinada nangna misum haiba minoktarangi mikup khuding khanjai thana tarokjai manglan taibangani maktasu thamoi nungdalona thamlakpasu kayadi kaire chahi kumja fongdu pare ngamda chaklak pawana karam kana khandidai nangna ingaw ngaw na layramba punsise tuminabu layu yadare icham sam na layramba wakhalsu ngasidi lai tafam bu khangdare ingaw ngaw na layramba punsise tuminabu layu yadare icham sam na layramba wakhalsu ngasidi lai tafam bu khangdare pangshina mana haki nungshira tawdana ningol pukningase kayada wahallaba yengsinada tumin nusinada nangna misum haiba minoktarangi mikup khuding khanjai thana tarokjai manglan taibangani maktasu thamoi nungdalona thamlakpasu kayadi kaire chahi kumja fongdu pare ngamda chaklak pawana karam kana khandidai nangna ikaiba faure hi taushidai su pangdaba thamoi masu son tharakle ngai jarappa tan chasu lakani thajadare fongdo pangam jadabana hiran hoi hauredo adu oisu yengsinada tumin nusinada nangna misum haiba minoktarangi mikup khuding khanjai thana tarokjai manglan taibangani maktasu thamoi nungdalona thamlakpasu kayadi kaire chahi kumja fongdu pare ngamda chaklak pawana karam kana khandidai nangna Thank you, Madam Nena Kabrambam. Hanana Tagachari, safe as a Wama Kanbirakuna Mampumbu Tahan Biba, Loinana, Isai Simaksu, Mayam Kanbiraki, Facebook Telebiriba, Madam Rosnik Wajam Nasu Kanbiraki, Saini, Saisi, Loinana, Madam Santi Quantozam Nasu Ibire, Isai Simak, Loinana, Makata Tharakpa, Isai Anisuba Kudol Damzagi, Isai Sibu Kanbirak Sir Mahendra Mutum, Anisuba Isai Kudol Damzagi, Equi Swice Yosung Mandi. Ngaure aidi nangi na tahuda lamba fangdraba wakalduda o nangi laikai dabu naram dabu taining batay zasano nangi
Nakutuna oigi maira pena taiviro. Isai onar boining ure. Adubu. Kuro tamjage onaramdre. Ma'am puna saru yaminasi koi swaise yoksing mande. Sir Mahendra Mutumna kanbirakpa isaini ma'am. Taminasi kuro tamjari.
Thank you hanana thagachari sir Mahendra Mutum sir na kanbirak paisai mayam nasu dance kanna tawdana saruk yabirakpa khudingmak live zeta lebiriba sing hanana thagachari sir sagapa manjin happy Saraswati Puja haina wish bibire taram nokchari sir gi wish hanana thagachari ngasi Fairen gi mangani panba Saraswati gi Puja numit haibatare mahigi lairimbi mahaki numit haibatare mayamna palan taunariba afaba thabak tawbada loinana thabak thoram kya pangthokpada afaba numit ni haina mayamna yamna palan taunariba numit ni Fairen gi mangani panba Live set saruk yabiriba sing hanana thagachari Madam Santi Sanabam Madam Susitra Tonjam Madam Romita Sanasam hanana thagachari Sir Laikram Sudalji thagachari Sir Ranabir Wangke Madam Tangjam Manjana Madam Anjali Chingtham Madam Sanjam Bibemcha Ima Bimala Koncham Ima Ibeya Yethokpam hanana thagachari Thoram Sida saruk yabirakpa Madam Tangjam Manjana Aying Be Alangbam Taram Nokchari Madam Busu hanana thagachari Madam Thonawjam Pakpi Ima Bresori Tekal Changbam hanana thagachari Madam Guneswari Raskumari saruk yabirakliba khudingmak hanana thagachari Sir Mani Chandra Morangcha hanana thagachari saruk yabirakpa madi thoramasibo mafungphan biriba khudingmak Madam Angie Memcha Sir Anjan aina pathok chabada sitananta ba yawruga su memna warubidana bhaijari Pawung Janta Kumar Rosovati Devi Adhikari Mayum Madam Basutaram Nokchari Madam Romita Sanasam Madam Sundari Maibam Madam Santi Sanabam hanana thagachari saruk yabirakpa Ima Bimola Koncham thagachari loinana Facebook live ta leibiri besing basu hanana thagachari Madam Nena thagachari Madam Aribam Radha Pyari Madam Rosni Koijam hanana thagachari Aribam Radha Pyari hanana thagachari isai mai tagre isai yam nungai ko haina takpiri Madam Aribam Radha Pyari Madam Indobala Devi hanana thagachari saruk yabirakpa Kairi Mutum thagachari Pawung Radha Laisram hanana thagachari thoram sida saruk yabirakpa Facebook live ta lebirammi Pawung Radha su hanana thagachari Sir Robin Mete Kumujam once again Facebook desu lebiramba thagachari Kairi Mutum Madam Santi Kontokjum thagachari thoram sida saruk yabirakpa amani mafung fan biriba khudingmak hanana thagachari loinana makha tatharakpa isai se Facebook yani YouTube ke ani kudol tamjaraba matung mayam kudong chaba amatang bijage mobile radio da tabiriba singi khanjaraga Madam Romila Konthaujam hanana thagachari Call tawbirakpa yagani 7005707808 number sida call tawbiduna saruk yabiu caller ani dang lokat jage ani lokat panang bring jage ani lokat panang drgadi ama khatang da loisan jage amatang hana lokat jage Call tawbirakliba caller kananu yemini hello Hello. Taram nokchari call tawbirakpa mingale from gaibi madam Anjali Jinkham Thawang Khingman-dagi. Kamaina tawbajano yam hale yam thui call ji Number ha laksa pata lam number ni. thagachari madam loinana singer ama madam da ningsing jage loinana singer sigi sei ama madam na khanbiraktuna thoram simu papung phan biu madam ready lebirabo Karam singer. singer do hijack lage singer adudi Palin Inna sisna ahina malaki lana taw.
yam thuna yang ne hede kumbire English chikla hinga ma kurol tamjage madam isai si tahaning ba mi ga di lebro Dai cha ta yo na ma ta ja ke ni si position na select na sabak tu select le thank you hanana ta chari madam gi sai kurol tamjage matem tang ang thok pirak padi abro madam ah how we receive chikla malakinanga anki hayona siri bera aibu ini ba sanjage thank you madam gi sai kurol tamjage me ampuna saru yamina se English chikla hinga ma palen gi konjal da gi sakhi bai sai me ampuna tamina se yam line eta hare palen gi hare ga di si sai se maming ya dum chat pana maram oiraga kurol tamjari me ampuna tamina se 김창한비 캡코너시 능해 못하죠. 이 너무 너무 소리도 넣으려 그래. Ai
Orangi wahayamana on krabaigi pukchese Hon krabaigi pukchese Tembiraro oh temjinbiraro masidi kakngaunaraba punsise punsise aigi punsise inga chikna hinga walakirna hanki aingoda nungshiri waraibu kumki aina oh kumki aina nungshirakli nungsiri nungshikigani 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 Thank you, Hanana Tagachari, Madam Anjali Singtam, the Wadabu Leipzig to Saruk Yabirami Maruina, Mapungwina, Radio Gikalaga, Tamzadi, Tamzakiba, Kolni, the Wadabu Pang Dokre, do Pile, Kol Pang Labanina Kaktalubadia de Aduna Tagachari, Saruk Yabirakuna, Yampazaway, say, Makudol Tambiramba, Tamoisimu Matsung, Tarit Tokna, Tarit de Labzala. The Yampazava Matang Hargana in an Angbu Kaugi Kalava Sukauba. Yeah, Kau Tokre. Hanana Tagachari, Sarugabiriba, Toromasimu, Fan Biriba Kudimak, Loinana Pungshu, Tasilakana, where a guy say Matiam Kudol Tamzagi, Mamgi Togol Dojaboina Kari say no Sakdoja Kangre. Ma'am, I am Palm Natana River Cohenson, we say, could all them again. Jingi Lisana Heline, Yangli Makai Pajay. Tamgi Laisa Suwate ko Yengli Makai Fajare Jingi Laisa na Heline Yengli Makai Fajay Tamgi Laisa Suwate ko Yengli Makai Fajare Nakoi Nigi Zagoy Uraga Ay Suyong Ningle Nakoi Nigi Jagoy Lagta Haita Manjaisu Inariye Nangi Kong Tangeng Na Nujana Tung Tan Tanaina Nakoi Nigi Jagoy Lagta Haita manjaisu Innariye nangi kong tangyeng na Nujana tung tan tanaina Loihan ningdeng asinumi Jagoy sa tek pena sa jikige Mandirero tajarangsu Nuja mai tong pena yeng jakige
tila ke na naktana tambiraroi na haitri fall sathe gado tambiraro lamdam tamna laikravasu nung tila ke na naktana tambiraroi na haitri fall sathe gado tambiraro loi hande asinu mi jagoi sathe pena sajutige ganbiraro tajanang su nuja mai tong pena yingjutige Pamujayne thadoglam karam haina hallasige nungsi wahaiduna haiviro thamoi pena hankinava Pamujayne thadoglam dawwa karam haina hallasige nungsi wahaiduna haiviro thamoi pena hankinava loi hande asinu mi jagoi sathe pena sajutige ganbiraro tajanang su nuja mai tong pena yingjutige loi hande asinu mi jagoi sathe pena sajutige ganbiraro tajanang su nuja mai tong pena yingjutige Thank you. Hanana tagachari sarug yabiri bakuding mag soikilan kiba yarogasu mayamna waro biroi amading akbigani. Loinana sandok chari ba 90.0 WAHONG radio gi toram gi makacha tajarak padami ku karagi matung mayam da tahan jagani sumang kumai sumang lila ana walila ama puduna lak chagi mayam puna sarug yaminasi housing acting gi di YouTube amadi Facebook ta live video basing dagi acting laptop chagi Pomnang po surjit kumancana mo kahana kurumjari.
अमुक्तंग महाव तंगदुना येंगबियो कक्चिंग द सेमजबा मियामगिदमक यूके स्पाइस प्रोडक्ट्स यूके स्पाइस ना निखिना पैकेज तौरबा मतम सांगना कुइना थंबा यारबा युमगी यामना मरु ओइरबा पोलम सिंगनी यूके स्पाइस की प्रोडक्ट सिंगदी मिक्स स्पाइसेस सोयबुम हवाई जार ड्राई चिली हेंटाक मचू स्पाइसेस असिन सिंगबनी यूके स्पाइस ना इशागी युमगी याम फौ चहाव मचू मोरोक न सिंगबा तकपगी ऑर्डर सु लौजरी मणिपुर की मपाल द लेबर सिंगिसु ऑर्डर तौबिबा यागनी अकुप मरोल की दमक मोबाइल नंबर 9612307815 नत्रगा लेंसिन बिरउ आजाद तकिस परेंग कक्चिंग बाजार यूके स्पाइस फ्लेवर ऑफ कक्सिंग रुदा एकेडमी थौबाल थौबाल वांगमताबा ऑपोजिट थौबाल कॉलेज मणिपुर रुदा एकेडमी थौबाल की चलिब सही इंग्लिश सिंगनी कुंतरुक अमदी कुंतरेत की होइना प्ले ग्रुप तक क्लास 9 फाउबगी एडमिशन फॉर्म थाबा हौजरी स्कूल असी CBSE दा एफिलेट तौरबा क्लास नर्सरी दगी 12 फाउबगी तंबा यारबा खुदोंचाबा लेरबा मफम अमनी स्कूल असीदा थमजरीबा खुदोंचाबा सिंगदी सेपरेट बोर्डिंग फैसिलिटी फॉर बोथ बॉयज एंड गर्ल्स क्लास खुदिमक्ता स्मार्ट क्लास की खुदोंचाबा लेजरी मोंटेसरी प्लेवे मेथड ऑफ टीचिंग क्लास 6 तगिना क्लास 12 फाउबदा NCC की क्लास लेजरी अमदी आर्ट एंड म्यूजिक की क्लास 2 दगिना क्लास 12 फाउबा खुदोंचाबा पिजरी नीट UG जी अमदी NDA की स्पेशल क्लास लेजरी मतिक चारबा साइंस अमदी कंप्यूटर के लैबोरेटरीज लेजरी ngasi maklakpiduna adom gi angang singbo ming sansinbi akupa marol gi damak 7640871184 amukana 7640871184 Ruda Academy Thobal Wangmataba opposite Thobal College Manipur Nung tumhale ईश्वर की मंगताक अमदगी नुंग 27 mm की मथक्ता लेबा फावबदा संगायुंफम नुंगफौ पखा बेमदा लेबा सनाहलगी मना मसिंग सेंबा हिदाक थकपदगी नुंगसिंग पुंगतुम तुमहंदुना फाहनबा ngamle मसिंगा किडनी इसिंग पोमदा लेबा नुंगसिंग तुमहंदुना माई पाकना लायिंगबा ngamle नुंग लेबा सिंगना अमुक्तंग सांगिंग तौथोकपियु अकोपा मरोल की दमा कॉल तौबिरो 9366752158 अमुकहना 9366752158 लायेंग जरिबा सनाहल संगायुंफम नुंगफो पखाम मेम सनाहल की नुंगी हिदाक से थलुबदगी फकीबा मियो सिंगदी TH कुंजेश्वर